Indian Army ki Chief General Upendra Dwivedi na Manipur da thokliba irang asigi matangda phongdokhiba wafam yaningdaba phongdoktuna Cocomi na mairagi khongjang changsinaba lauthokibagi matung inna tampaki mafam kayada ngarang numidang miyamna mairagi rally chatkre mairagi rally ado Sagolban Uripok Iroisemba Kaisampat Tronglaubi Khurai na chingba mafam singda su chatki rally aduda Manipur da lairiba Assam Rifle Sing athuba matamda lauthou Kuki militant sing na mi fajinduna thamkhibagi thaudokta chenaba mioi sing fagat kadabani athuba matamda lana siloisilu haiba kholau kayasu lauke hiramasiga mari lainana mairapai bisingna Manipur da thokliba lana si athuba matamda loisingadabane Assam Rifles ki makok thongba officer amana Kuki sing na drone bombing tawbalaite haigiba wafam adu laibak thibane Kuki sing na drone bombing tawrakle khangna aran wafam phongdokhiba sigi matangda mari lainaba sing na athuba matamda sengdok pirau haina demand tawrakhi